ꯍꯅꯨꯕꯁꯤꯡꯁꯤꯅ ꯀꯤꯠꯃ ꯍꯦꯜꯂꯦ ꯏꯔꯥꯡ ꯀꯟꯕ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯆꯦꯛꯁꯤꯟꯗ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤꯅꯦ ꯆꯥ ꯊꯛꯄꯅꯦꯅ ꯑꯗꯨꯝ ꯊꯣꯛꯏꯁꯦ ꯐꯖꯕꯤꯒꯤ ꯍꯣꯇꯦꯜꯗ ꯆꯠꯄ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯂꯤꯛꯇ ꯁꯨꯝ ꯍꯪꯂꯦ ꯏꯅꯥꯎꯄꯤꯗꯨꯅ ꯃꯆꯦ ꯃꯆꯦ ꯐꯛ ꯌꯣꯜꯂꯝꯗꯧꯁꯤ ꯉꯥꯏꯒ꯭ꯔꯦ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯟꯅ ꯂꯩꯗꯨꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯏꯗꯨꯁꯨ ꯃꯅꯦꯝꯗꯤ ꯇꯥꯗꯦꯅꯦ ꯅꯪꯅꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯅ ꯇꯣꯛꯑꯔꯅꯤ ꯍꯅꯨꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯖꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯅꯠꯇꯦ ꯅꯣꯏ ꯗꯦꯂꯤꯚꯔꯤꯒꯤ ꯊꯕꯛꯇꯨꯕꯨ ꯁꯦꯜ ꯀꯌꯥ ꯐꯪꯉꯦ ꯍꯥꯏꯒꯦ ꯊꯥꯗ ꯗꯦꯂꯤꯚꯔꯤ ꯌꯥꯝ ꯆꯠꯂꯒꯅ ꯌꯥꯝ ꯐꯪꯉꯦ ꯌꯥꯝꯃꯝꯗ꯭ꯔꯒꯅ ꯈꯤꯇꯪ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯅꯥꯎꯕꯗ ꯍꯪꯉꯒ ꯑꯗꯣꯝꯗ ꯌꯥꯎꯒꯦꯒ ꯌꯥꯎꯁꯜꯂꯨꯗꯅ ꯒꯥꯔꯤ ꯂꯩꯇꯅ ꯀꯥꯏꯗ ꯌꯥꯎꯕꯅꯣꯗ ꯈꯣꯡꯅ ꯆꯠꯂ ꯊꯤꯟ ꯌꯥꯕꯁꯨ ꯅꯠꯇꯦ ꯐꯣꯟꯅꯤ ꯀꯥꯏꯅ iPhone ꯀꯥꯏꯗꯨ ꯑꯣꯏꯔꯗꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯜꯂꯒ ꯇꯨꯃꯤꯟꯅ ꯄꯨꯈꯤꯒꯦꯕꯨ ꯁꯤ ꯐꯣꯟꯁꯤꯗꯤ ꯉꯥꯏꯈꯣ ꯅꯪ ꯃꯥꯡꯒꯣꯟ ꯉꯥꯟꯕꯤꯗ ꯅꯨꯄꯥ ꯑꯊꯤꯃꯟꯗꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯈ꯭ꯔꯦ ꯍꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯈ꯭ꯔꯒꯦ ꯏꯗꯣꯝꯆꯥ ꯅꯨꯄꯥ ꯎꯅꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯆꯠꯃꯤꯟꯅꯔꯨꯕꯅꯦ ꯉꯥꯏꯈꯣꯅꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯃꯥꯅ ꯁꯦꯝꯃꯤꯗꯨꯕꯣ ꯍꯥ ꯀꯌꯥꯝ ꯐꯒꯦꯕ ꯅꯪꯅ ꯎꯅꯔꯨꯏꯕ ꯅꯨꯄꯥꯗꯨ ꯀꯌꯥꯝ ꯐꯒꯦꯕ ꯉꯁꯤ